Kurumzari ISTV Manipuri Pau Mining Tabirba Singbo Taramna Oksari Uzig Marui Bapauda Prime Ministerial Candidate Lauthokduna Mikhal Thengnabasi Unconstitutional Oi Haina Party Taragi Common Candidate Dr. M Narana Phongdokri Amadi Miyamna Miut Khanbada Sel Changhandrabadi Soidana Achumba Thabak Taurakani Haina MLA Ahumna Phongdokri Uzi Pau Sandokna Pizari Taruk Suba Lok Sabha election Astigidama Kanagumba political parties Singna Mikhalda Makoina Chauna Mai Paglabadi Akaknaba Mioi Amana Prime Minister Oigani Haina Mangjona Lauthoklaga Mikhal Thengnaba Asi Unconstitutional Oi Haina Party Taragi Apunba Mirep Oibagi Ayaba Pikraba CPI State Secretary Dr. M Narana ISTV News Phongdorakre Hidamsida reporter ma ISTV News ko unakibada Dr. Narana Phongdorakibada BJP amadi Congress ani ase lupa mayek amagi mamai ani gumani party animang na sarkar paiba miyamna ukhrabani animang neoliberal economic policy da thajaba thamba party singni policy asi ina khunma yokhatpa lairabada awa piba policy ni makoina panma matamda pochai mamal tangba mati corruption thingba ngamkhide haiki UPA haiba front tamale BJP na luchingba NDA haiba front tamale front ani machina rule tor ko si bharo ki praja ugre madgi poche tang control to ngamde moi corruption thing ngamde amana amu maran china biwani these are the two sides of a coin in Israel marabadna moi ki policy ase hongandrabadi yaro policy si hongna bai dong tang sidi regional party sing amasung the communists sigi group amala madudi party taramatu punba hori Sina lapad report is pro people who policy madane constituents to the Manipur yauna India ki praja singna ngasidi ohung porok pamle masigi mek laraba khudam haibabu handak Delhi da AAP na sarkar semkhiba aduni masigi fal lagliba Lok Sabha election asida mamita aduna third front na mai pakini haibigi thajabusu inergi mire oigadorba Dr. Narana Phongdorke Nahaki election ki glamour amada Narendra Modi ku Prime Minister oini natraga adu oini haida torise these are all unconstitutional public ta thamai bai public ta blood chalali me dilute tori me people ki economic issues social turmoil puna masida miyam sigi asaw ko thengnaring badu dagi nathai na bo hona bada ami ama kakki maming da Prime Minister oini ka kaidna and that itself is a defect and this is unconstitutional Maduna election ki way bam sagan bhore jabe and that will not work. Lagliba Mikhal asigi matungda Congress natraga BJP na sarkar sembam ngamloi third front na sarkar pairabadi corruption pochememal hengatpa amadi Manipur da thoklewa issue sing loisinaba tungkoina chatnaba yaba pro people oiba policy semna miyambu saphangani haibagi thajabasu Dr. Narana Makata na thamlakhi corruption isi bharat punamaki koina thengdar issue loina na Manipur issue like government say it's a very corrupt government punna thenagani loina na economic policy hongangani prajamiyam sigi thengdariba pochei tangba amasung many other issues hoji thengdari punamaki thengnabata punna thengnabani hena effective oina haiba laina sida Manipur da chu party ke apunjalaga parliament si thengnaba loina na tungda lakdorba assembly election ki target amadasu koi party yam da effective oibo oida bai de koi thaba kuto amasu people ki support ko mari rene gani tawi amasu policy duna chuma badi people ne koi support or kan hari sila di thaji ISTV News ki dama MG Sanjoy loina na program zurba Richard Ranjan Imphal Matam ki pangthokpa election singda miyam na mihut khanbada sel changhandrabadi soidana leibak ki achumba madi corruption yaudana thabak tawrakani haina MLA singna phongdoknakri hidamsla reporter ma ISTV ki mute singa MLA singa akanana unaba singa makoina wafam singa se phongdona kibani wangoi kendra ki MLA oinam lukoi singa Manipur ki amadi Bharat ki oin yengbada panchayat election dagi horaga general election amadi Lok Sabha Mikhal Singh pangthok matamda candidate singna election da sel yamna sading tawbugi chatnabi amaleri masi hongdopa yamna tangai fade praja singi maraktasu bo thadaram dai fawba sel pidrabadi thadaroi haduna laibi yauri miyama senjathumda thingchi harbadi mute khanba matamda candidate singda sel ichang sanghandrabadi Limdam Masjid Apable leader Torpa Amadi, corruption Tingbada, Sound Mating Wagani Fundoki. Equi Afabatabuk Tosi, Equi corruption si chance, Kara Nemansi Haragati, Praja, Equi bought Hadagadu Praja sing Sinamihut Kanmutamda. Pashayam Changandana, Pasha, both Hada with the Pashapi, the Tadaro, I will walk alone. Masi
तौद्रब कांददा साई कोने थागत खदोरिबा एमएलए ओइदोरिबा रिप्रेजेंट तौदोरिबा मीदुना सुखसो सोदन ऑटोमेटिकली पैसा मत तिंगदना काखरगदी प्रजागी मुसुंग लैपाकी अफब खरदि खलकनी हाइबसे मसीनी आइना थमजनिंगे से प्रजादा नाउरिया पाखंग लाकप केंद्र की एमएलए आरके आनंद अमदी थांग असेंबली कॉन्स्टिट्यूएंसी की एमएलए तोंब्रम मुंगी बाबू नसु एंटी करप्शन की बिल फन पुथोक्तुनसु प्रजा सिंह ज्ञान ताद्रबदी यारोय प्रजा सिंह करप्शन थिंगनब होनबदा अचौब दायित्व लई मरमदुना लेबाकी ओइना चुमना थबक तौनब होनबदा इलेक्टोरल सिस्टम असि सेल संहनबगी चांग हंथनसी हाइबो वफम फोंदोंनकी आईडी अमखकी केस नते मैम जनरलाइज तौजबनिको सि मैम से थोये अदुना election number 1 पैसा संगन election तौमब I can guarantee next government लाख मतम सिक्किम द आई तो के थिंगे करप्शन आर टेक केयर मतम लाखरब एमपी इलेक्शन दो वगैरह असेंबली इलेक्शन सिक्किम द संगन अब कान सेब आई गारंटी मजे मणिपुर करम करप मी करप पॉलिटिशियन करप्शन तो गेसे आई फाइन विल पनिश आई साउंड सो पनिश मी अदुगा अतोप कनानम तोंतासु पनिश तोक्से अदने अखोना पामजबसे सेन मौदे आम लोगदोंनि हाइबगी महुत्ता मी सिना कयामना लेबाकी दमत कठुई लेबाकी दमत माना कयामना चौखट थोरांग द पाइखलि प्रजा सिंगी कयाम कन्न मपुंग संगनि येंगी दायित्व कयाम लौरी हाइबा सुमदि येंबिरे हरगा भोट से पिबिरगदि अदुरगदि अखोइसु सीबा नाबा खंगदंखै मदुमदा सटनिंगे ISTV पावगिदमक रंजन गलोइना नावेबम फिलिप्स इम्फाल तरेट सुबह सेंट्रल पे कमीशन दा ग्रामीण डाक सेवक एम्प्लॉई सिंह मपुंग फाना यौहलु हांगलिबा डिपार्टमेंटल पोस्टमैन चिंगबा फमदा ग्रामीण डाक सेवक सिंगदा चादा चामा फंगहलु मरम चाना रेगुलाइजेशन तौगदबनी अमदी एम्प्लॉई सिंह चादा यांखैदी DA बेसिक ता मर्ज तौगदबनी हाइबना चिंगबा दाबी क्या तौदुना भारत पुंबगी ओइना हयेंग फेब्रुआरी की तांग Taranipangi All India Gramin Dak Sevak Union na Kongjong Chaksilagani Hairi Masida Manipur Division Sumapung Fanasaro Gyagani Hairi Nupi Singh na numidang athengbada yariba makai thokloidabani masina nupi da chathaba crime gi chang hantanbada achoba mating oigani haina AHRC gi psychologist senior consultant Dr. Ragat Mitrana ngasi MU gi Center for Coaching Hall da pangthokpa Psychology of Racism haiba matang da pangthokpa lecture program da phongdokri Human Rights Awareness Center for Manipur Studies ka puna sinduna pangthokhiba lecture program aduda Center for Manipur Studies ki director Professor M. Jay Kumar Department of History की Head of Department Professor Irene Salam Amadi MB College की Pol Science के Assistant Professor Dr. Homen Thangjum Susaruk Yaki Mahiroi Amadi Scholar Loinana Professor Kayana Saruk Yakiba Psychology of Racism A Human Rights Perspective Haiba Hiram da Piba Lecture Aduda Dr. Ragat Mitrana Hauzikti Racism Haiba Sikarina Thowan Banu Nainaba Matam Oire Awang Nongpok Lamdagi Mui Singda Delhi amadi atai metro city singda leiba mioi kharana hanthana uriba thong asi aphaban nate awang nongpok lamdam gi mioi sing maru oina nupi singna matam chadan yumdagi thokpa sit tobiganu karidagi racism thowan banu haibasi thidokadabani haiki number of women from northeast who became regularly the victims of sexual assault. I was responsible for sometimes helping them prepare statements to the police, to the judge. Now, did the assault on the women in Delhi show any different characteristics than, say, for example, sexual assaults on other women? Yes, it did. State Bank of India gi anova branch ama PHED Minister Hemochandrana Singjamai Chingam Hathakta hangdoktuna miyamda khusinakri Thoram adu the Regional Business DC Len Babupara Pauna Bajar Branch Manager Dipen Dev Amadi atai official kyana saruk yaki Thoranga mari leinana Minister Hemochandrana haikibada Singjamai gumba miyam tinpham amada SBI na branch ama hangba si Kendra si prajada natana highway manag oibana hena khudung saragani State Bank na lawriba thodang kaya busu thagatki 22nd branch of the SBI has been opened in Singjamai area, that is in my constituency, which is a hub of, it's a very important place now, lying on the National Highway number 39, and has the potential for large-scale transactions now, with a lot of thick population in and around the place, and a lot of commercial activities happening.
Government aided school singda award passing mensinna cabinet decision lokhibabu all Manipur government aided school gi employees coordinating committee na chief minister amadi education minister bu thagat pa phongdoragli aided school singi karmachari singna su mapung fawal diet loduna education minister gi vision mai pak na bahona minasi haina committee asina khangalagli Council of Higher Secondary Education Manipur na lauba class 12 ki parikha ngasidagi haukri parikha sida punna mahiroi lising kunithoi ga satro hompudrani thoina saruk yari masi manungda art stream da lising manga chatruk kunhumdoi science stream da mahiroi lising taratruk chonga yankhai manga amadi commerce stream da jamari ga marifudra marina parikha thari center punna yankhai mapanda parikha pangthokli masida council gi center kun manga amadi private ki center kuntra marini parikha se tina pangthoknaba council gi flying scout nifuni thoina koina chatuna yengsinki maru pau amuka na pizari prime ministerial candidate lauthokduna mikhal thengnaba si unconstitutional oi haina party taragi common candidate dr m narana phongdokre amadi miyamna mute khanbada sel changhandrabadi soidana achumba thabak tawrakani haina mla ahumna phongdokre jeng tabirba singbu amuka na khurumsari